Hayengdagi hawgadorba bozemna loba high school living certificate exam da mahiroi singna Niyom kanglon ngak na chatpiyu thoaningdaba thodok thorakpada all Manipuri recognized private schools welfare association na texak sing puroi haina phongdorni ngasi major khulda leba Manipur press club ta Manipur press club ki thangjing hall da pangthoki bapau gi mifam da waphamasi association secretary program bromena phongdoki bani mana makha taraduna mamangi chahi khara sida covid laichat amadi kanglup ki irang na maram oiraga mahiroi singsu lairik ningthina takpiba tambiba ngamkide amuk mahiroi singidi exam asida maraibak lepkadoribani irang kalabasu lairik tamdaba yade haiduna lakhibana hayengdagi mahiroi singna ingna chikna aki khang yauduna exam asi mai pakna bathasi haki exam asi mari lenaba singnasu niyom kalona singa na thamoi sengna exam asi pangthokpada mateng pangbiu miyamna su exam asi niyom kalon sing ngak na chatminasi karigumba wathok tholakpa matamda association asina teksak puba ngamloi haki ngasi mak thuliba lalak asida tangulaitana mahi kasi tamba phongjadabada natana haiba public exam asi tangulaitana Kaisru yaba ngamjadraba mahiroi marai thiraba mahiroi ngaktani maram asina asigumlaba mahiroi singi marai lepkodoriba high school living certificate examination ekta kaidana mapung phana pangthokpa ngamjanabagidama Manipuri praja section khudingmakna mateng pangiduna mapung phana pangthokpada punamakna sahajog pinabiyu hainasu nonuna thamjari parents singna exam ki akoibada punna leisalaga koi exam phobang chendugi mongda Kataba mami sagapagi kaine bidu tawbigan asigumba torokka matamda thonindaba thokpa pamdaba sindaba matamda su association gi thaitagi karimum mateng mata pamjaro paramasina hairiba exam asi angang sing marai lepkodoriba exam amani khanbiraga ekta kaida mapung phana pangthoknaba honabada ekoi khudingmana mateng pangninaduna education bu awangba thakta thoraknaba honabada ekoi isai isai daitwa tuna longminasi